Class 12 की exam su kusilaktre खुशी सु गवर्नमेंट शिनबा रेसिडेंशियल कोचिंग अमदा केमिस्ट्री ओजा ओइना थौपुरी अदुगा मुक्सु मौपा नुपासु 12 थागदौरिबनिना मागी मनाक्ता कौदुना थंबसु फरक ताबना मौपागिसु सोइदनबा हाइन होतनजरी nganba mahi masingdasu ka hena thoina noptabani mama mapa oza guru thakha naina chali inkhalakpa matamni adu khara haina tanabada waba haibasidi mahausani mama ga khara chaina ngangna tawrabasu machena adum them duna hotna hanbani numitu su khusi do residential coaching mapamaduda leibiyu haibadagi leiba chatkhibani numidang satra makhaina lairik pari bado hangat handa chattuna yengli tanzaduda mama gi phone lai khushina ima kedaure hey nanaw nu paga aiga gi marakta ne ngasi di soidana ne walwara madila ani haima kedaurage haibai ma tuition mayam do chatluri ma ware haibado khangeba adubu parikha se hayeng hangchit tangai redana sidadi ma se awa ana thidana pa bayai dana nupi koirabra khangde mi aibo phone sida dum tawdana leiba ima akhoi nganbada ba hello leima phone do machan pa da pi nganba iman hairi miyam se kaino as ije ai ngasi di khara ware tawbani खुशी कॉल दो कक्थतुना वीडियो कॉल द ओली अदुगा लाइरिक पारिबा मयाम दो मोपा नुपा दो उल्ली अदुगा ममितुना उरबरा मयाम से हाइबगुम इंगित तवी खुशी नॉर्मल कॉल द मुक तवी nganba इचे वाहाइगी हौजिक से वाबा याबा मतम नत्रे हौजिक खरा वाजरबसुने हयें रिजल्ट लाकपा मतमददी वाबदो स्वाइ मांखिदोइनी इपवादी मरमोकपनी फोन गी वारिगसिना जात जात याम ताइको hayeng ai lakpadai exam loidi phawbane phone paiba yaroi kona ngasi budi pena paisaro ima dai hairege ima pahelo nganba phone du mama da mukpi khushina ima ngasi di pothajarasan hayeng dai ai shula ani aduga tawrase kem nganguranu ko ngangaga lairi paw haibasu yarak tawnate hoi hoi aduga ne naupa nupa se he exoira ba ai dine phatte hainu hoi नाउंदा लोइना ताइना दौनी कोइदी असी हाइरदुना फोन दो थमख्रे लेमसु मचानुपा की कादगी थोख्रे nganba mangak to haigatuna yengli mama thokhrabra haina mama hek thokre khangbaga nganbadu taha radhika da call tawi nganbana hello radhika tabro tai ke haige nang lai pari ro as pa de da serial yengini nang amasune serial lairika do khara pauni nangbo is exam hek loi ba bani chelani adegi nang di lairik heibanina thaba inkhang tawdana ai thani ai di heitabanina nang na pusilak pangairani taning de ko bai kha loi baga chen bai aduga thi lawraga sa sai bro as haina de kwarino ado nang na lairik ka pa da khai phone tawri sina kai haige ai hayeng degi exam loi ju phawbane phone pairo haige tawni I kaigino haise ekhoi jena yad mana lawsilani hai exam loi bagasu ma wangadi side hena phaba lebini hai is noiche aribi duna adu yam paktri duna kaigino mana paktri se eigi fana bani phare se adudi aisi thamak nangsu laik to phajana paw ko thame nganba phone du thamkhre radhika machinda soli as masigi aribi se onthokne ye tawrida mathangi ayuktu khushi lakle khushi hek lakpadagidi nganba pungon onkhre machega tawduna parikha gi lairik atu pakre matamna sum hokibana tek 12 ke exam du suluisinkhre exam hek loibagi nonganbadu nganba koiba chatawri haina kanna langi semna 12 loire haidana ne nang pakhang phadri ko nang na sase matik chadriba phawbudi wakhal lang phangkhan ba yaroi ko nganba nokladuna hoi babu nang na ne ai khoi sengal hangadori bani haidana nungshina nganba haidana kauri bani koi magi bungo gyan taw ko kana chatori bano ne korogani ma khushi su paisa kra paiduna thogle se nising amani ko gari su thawphul da halabani tapna thauko nganba harau mayum dagi thoglakle aduga radhika bulawuduna mafam madalai
nganbana koino nongna isu su iduna ho fail oidoraba adunani nganba thawa sadana khumlai paw hairi kanda diade hauzik fail oidorena su oga kaidona rudoino aina paw hairi nge matamda paramadi nang asi nungai roidro taningde aina paningde hairasu nangna pahandau natro nang lairi pabaga themna leiramadi ba aisu dum oire fail do angang masa dauna isagi thobu mahaina kidro radhika ngang liba mayam do pura tayona ba ma dhairi aidi ngasi chenda ba yaro harisini ko is ngamara nang ama henba kaise ya khiro aikhoine yam lairari aidi ngamoi haisini ko radhika si haiduna mana leliba phurit aduda paliba gudam sing adu lauthoki tawi nganba tahana kaino ne nang mu ngawrabro jensi adadine aidi swaida aigi zat manghalena laudeba laurage asi hairaduna tanna laugadabagi mayadu ka thorei nganba tahana magi khutsa sing aduna bensili aduga hairi as aidi ngangai khangde nang sidi tawba yam ngamina nganbadu radhika bu nungsiruba kawbana laithokpasu ngamda kanna hairbasu radhika gi hut phet adu tanbana mayumda adum purakle leimadu numidang wairamgi wairam tasilingeida macha nupaduna nupi amaga haptuna gari thaujilakpadudadi sumsittu leimaida thadaki masana gari du phawba khamba nangdringe macha nupadu soro laktuna chingduna sumang mayai chapchana leptuna lisayamana hekta phuthaba haurai nganbana ayoma as ima as ayo as ima ai hase as ima ayo ma as ima naayeba ayo as ima naayeba ikoina du thajana thakribadu nang sumaina tawnabrane he ha sumaina tawnabro ha o mo tawa amta thopira o tawrai se amta yengu lawi mya masi da kallage da ai leimana koilaw hek law badudadi imungdagi mache amadi mapasu thoklagli tawramliba drisa duda wa ngangda ngai hakti yengi leimadi lepte masa nupada pairiba lisayaduna pangkanda kansili machindu su lepte karamba mama mapana budi nungairuni wakhal amadi aduk leizaribani masagi damak parikhya se haidoklaga si tauba adu tauba haiduna adubu masana uttagi heiba manba mataw adudadi masadu pangsauda sauningkibani tanjaduda radhika na hairi ima mana diyazadabani aina namdana hai taningde tumi leyo haining maru manbiya kaya danu yungne se namitta kakpada ngaine noibo mana diyade kaina nangonda su sandaro haibro ha sandaro ro nang si haiduna leima masada phugadabagi thangalamba lisayadu radhika da oina onsilai radhika da phuge tawbadudadi khushina mama bu khamjilai ima ngai khasemta matam sungali themnaudana tawba yabra yengsise lekai kum hoiba tarimi yareba bema law manungda changsila asamna emungda changlakli khushi radhika da tapna honsinduna isangi mingdi kari kauba radhika kawise haujikdine ise kawgadaba natre nangse ipanu panu pura abani aduna inama kawgadabani ko ekhoi meitai gidi mingo haibase soiba yadabani khaji khak soikibadane hauna lonchat khangdaba tadoribani oinama is karigi nama ha karigi mauno noile haurage haibro ai sat khra haibro ha ihe mama amuk ta tap thakho kai daurage leima mapuroi bana hari du khumdi adugi mahut masada onsinduna masi da han halaga phadong nei radhika inama haike haujikti nakhoi hamna sunauri haujikti yumpan ba haibase hayeng tungda asoiba mayam ama lakani yumpan ba haibase phagiya bana te ngasi paninge haiduna panba paningre haina tokpa adu yaba natti adunane khong thangdringi wakhal khanbana pai nangna ngasai haire aikhoi ngan bane diya de haidana nangna yum yam paning le sikai gino yumda ima hoina sei bro kai problem like inama ai 12 se fail oido male oi ni bema oi ni yaro ye oi ni eba lairik pau haiba matam dana ne irang nei ne dana leiram ni do yaroi oi ni ye as ima amta ngai khoba radhika yengo
ai wa haige parikhyado ngarang da loikibada ngari hana phattaba wakal khanba haunade adu wana hona khraga kai gi soidoino kaisu tawro adugi ki boira gadine ai noi ima babong da wari sage ai fail oirani haidana ki bagi nang na yum pan boira gadine hayeng pass tawra adi nang amu yumse thadok tuna satke hairi bro ngai ha ki oiba wakal dane punsi ki oiba phirep lobe yaroi do nganba mathanta khanjai tawrani pass soidina tawrani soidreba radhika lao pungsu thendri ai thinbige inama imana jaini imana jaibado ai haina gila oba babo gari domta syam hoi mai hairamda gari inthokpa chatki ngan babudi thamlamle aduga makhoi loina radhika hoi tamna lakle radhika na ima imao hai lamke lam haibi hauji phababu kadai da chatluge mi nangbo nangne nangko nang yam pharoi doriba machani ko nang sanari wahai kharase haina haina manungdagi thoglakpani adubu machanupi dudi udre radhika mamagi khonjel du tabada khusigi marumda jangsinduna loli sanarena kana ibe masi radhika gi ma haibadura mani mani aigi sabu kaidaurage sanare pakhatna hanglakpani khushina kaisu tawde deima radhika se moi khara koiba chatluba male aduda imana mak yam phangradi nganglani khotlani na chelani na tawbadagi purakpani sanare khusigi matungda lumiba machanupi bu chingthoktuna masi nang yam ngamene ha isadi yam ngame nang na lai paraga phanglaktabani hayo harauge adudi nate lairik pukari pakhige ha aduga mak wangaroina pakhatle kaina ibema feldo adumoi rakhini fel adumoi ni ko nang angang nupi masasi bu purei bado isa nupani thengdringai mamdringai sida na puzara abani makhoi angang loina oiri masa masagi phibam khangdri phawbadi luhongbase khara tapthaba pa aigidi isa na purakre mase imo oirani adubu ngasi hayeng haujimo hongbadine aikhoi pamjade aduna chatnabi matungina kumhai harauna lakpadane magi khudol adum tamlake pukning lumnaba waroi potla kaino puthoga thamse hairasune kaisu kaide apambodo haibi sanaraido khangsaw sawrei hera kaino da hairsibo isase cheluraba aduga amusu thendora iba nupa yawba yumba natte aidana usitribro netraga karino nangi na saningol da oiram labadi aina asumna thilakpada haraugadro harauni karigi harauroi isa singbu soigadabadagi kanse haibani soidawre khangna guha manungda asum insingadro ta dawre khanglabadi mama mapa oiba khoina chingkhatpa dabani songi sidi phajana usitrene ha aidi isa nupise lausinba ngamaroi I kari mamane gi sidi nasage soibase semdokna ba hairaga aduge una sawiduna karike isagi ja sibu karino cheluraga ahin lendana nupa mayumdagi thintore haibadubu phajaba wadi natedana hera nangi na sanu pisibu chahi kun surabro ha aigi sanu pisigi chahi sini hayu nangna sawribado yai haige nangi na sa sidi nangna bucha ilam khinine asina mayum palaga karino tawdoisibo yumdo adum kangkhong jaiba tabani ama boigera isa yokpa hitabi mingthol su phanglani aduna ne hayeng ayu ahalaman tharaktuna haidopala hanbiro aduga angang sunga na thinbiro imai bema kari mamane ge nang di bema nasa do podine nasa gi nungaiba awaba loina yawba tare dana afabana isani hattabana misani haibadudi yaroi ko nangna popa nasana bu kayam phadoino yai chapsai noina lohongba se yamna hongninga banina hongba tare aduga isa nupadi asa sawi makhatam hankini nangi nasagi makhatam hanaba paisa di leite aduna ne mapunsi se chakhumda losinba tabani sakhumda hai yum pani bana ngawrabiya mangthaw chasi namana senaba ngamdrabanina aina senaba tare dana isa semba yokpa loidadana isona icha sapo amaga pibire dana nungaire leimasu machindo ngaihakta lepte adum ngangduna lekhre asumna makhoi shalakle mathangi ayukto chatnabigi matung ina ahalaman chatuna haidok luri nungthil talaktana
ꯃꯈꯣꯏ ꯅꯨꯄꯤ ꯈꯔ ꯆꯠꯇꯨꯅ ꯕꯖꯥꯔꯗꯒꯤ ꯃꯧ ꯊꯤꯟꯕꯗ ꯁꯦꯠꯅ ꯏꯟꯅꯕ ꯃꯐꯤ ꯃꯔꯣꯜ ꯂꯩꯔꯨꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯈꯨꯁꯤꯅ ꯔꯥꯙꯤꯀꯥ ꯁꯦ ꯅꯪꯅ ꯄꯥꯝꯒꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ, ꯁꯤꯒꯤ ꯇꯤꯜꯍꯧ ꯃꯀꯨ ꯃꯆꯨꯁꯦ ꯅꯪꯉꯣꯟꯗ ꯐꯖꯅꯤꯅ ꯂꯩꯔꯛꯄꯅꯤ, ꯅꯪ ꯀꯦꯕꯤꯅꯕ ꯃꯤꯁꯨ ꯍꯥꯏꯔꯝꯃꯕꯅꯤ ꯑꯩꯅ꯫ ꯔꯥꯙꯤꯀꯥ ꯈꯨꯁꯤꯅ ꯄꯤꯔꯛꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯏ, ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯈꯪꯍꯧꯗꯦ ꯈꯪꯂꯪ ꯂꯪꯊꯣꯛꯈꯤꯕꯗꯨ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯁꯤꯒꯤ ꯃꯆꯨꯁꯦ ꯄꯥꯝꯗꯦ, ꯑꯩꯗꯤ ꯌꯦꯜꯂꯣ ꯃꯆꯨ ꯄꯥꯝꯃꯦ, ꯌꯦꯜꯂꯣ, ꯑꯩꯗꯤꯅꯦ ꯁꯤ ꯁꯦꯠꯄ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯈꯨꯁꯤ ꯔꯥꯙꯤꯀꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯏ, ꯑꯗꯨꯒ ꯂꯪꯊꯣꯛꯈ꯭ꯔꯕ ꯐꯤꯗꯨ ꯈꯨꯟꯒꯠꯇꯨꯅ ꯔꯥꯙꯤꯀꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯝꯗꯨꯅ, ꯔꯥꯙꯤꯀꯥ ꯉꯁꯤꯒꯤꯗꯤ ꯁꯤ ꯂꯩꯁꯤꯜꯂꯨꯔꯦ, ꯅꯪ ꯁꯤ ꯑꯣꯏꯅ ꯁꯦꯠꯂꯣ, ꯅꯪꯅ ꯄꯥꯝꯕ ꯃꯆꯨꯗꯨꯅꯅꯦ ꯏꯅꯝꯃ ꯅꯣꯡꯃ ꯄꯨꯔꯛꯒꯦ, ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ ꯏꯅꯝꯃ꯫ ꯔꯥꯙꯤꯀꯥꯗꯣ ꯍꯥꯏꯅꯕ ꯄꯥꯛ ꯌꯥꯗꯦ, ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯉꯁꯥꯏꯗꯒꯤ ꯀꯥ ꯃꯅꯨꯡꯗ ꯇꯧꯅꯔꯤꯕꯗꯨ ꯇꯥꯔꯕ ꯂꯩꯃ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯔꯥꯙꯤꯀꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯤ ꯐꯅꯦꯛꯇꯨ ꯇꯥꯞꯄꯥꯏꯈꯠꯂꯤ꯫ ꯕꯦꯝꯃ, ꯅꯪ ꯁꯤꯒꯤ ꯑꯍꯟꯕꯁꯦ ꯁꯦꯠꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯐꯔꯦ꯫ ꯇꯣꯝꯕꯤ, ꯍꯩ ꯇꯣꯝꯕꯤ, ꯇꯥꯕ꯭ꯔꯣꯅꯦꯍꯦ ꯅꯪꯕꯣ? ꯅꯨꯄꯤ ꯑꯃ ꯆꯥꯛꯈꯨꯝꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯂꯩꯃꯅ, ꯁꯤꯒꯤ ꯐꯤ ꯐꯅꯦꯛꯁꯤꯕꯨ ꯇꯥꯏꯔꯛꯑꯕ꯭ꯔꯅꯦꯍꯦ? ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯇꯥꯏꯍꯜꯂꯛꯑꯕꯅꯤ꯫ ꯐꯔꯦ ꯐꯔꯦ꯫ ꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯝꯕ, ꯑꯗꯨꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯏꯪꯉꯛ ꯉꯛꯅ ꯌꯦꯡꯅꯔꯤ꯫ ꯔꯥꯙꯤꯀꯥꯗꯤ ꯃꯗꯨꯒ ꯊꯋꯥ ꯁꯥꯕ ꯅꯠꯇꯦ, ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯃ ꯑꯍꯟꯕ ꯐꯤ ꯐꯅꯦꯛꯇꯨ ꯁꯦꯠꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯈꯨꯠꯇꯅ ꯈꯣꯡꯗ꯭ꯔꯨ ꯃꯀꯨ ꯃꯆꯨꯗ ꯑꯉꯧꯕ ꯃꯆꯨꯅ ꯃꯄꯥꯟ ꯍꯛꯄ ꯋꯥꯡꯈꯩ ꯐꯤ ꯑꯃꯒ ꯑꯗꯨꯒ ꯆꯥꯅꯕ ꯐꯅꯦꯛ ꯑꯃꯒ ꯄꯨꯔꯛꯇꯨꯅ ꯔꯥꯙꯤꯀꯥꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ꯫ ꯑꯁꯨꯕꯅꯤ, ꯑꯩꯅꯅꯦ ꯑꯃꯨꯔꯛꯇꯤ ꯁꯦꯠꯂꯨꯔꯦ, ꯑꯍꯟꯕꯁꯦ ꯅꯪꯅ ꯁꯦꯠꯂꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯁꯦꯠꯄ ꯇꯥꯔꯦꯗꯣ꯫ ꯑꯩꯅ ꯁꯦꯠꯀꯦ ꯇꯧꯔꯝꯕꯁꯤꯅ ꯅꯪꯅ ꯍꯦꯛ ꯁꯦꯠꯂꯣ, ꯅꯃꯥꯅ ꯁꯦꯠꯄꯅꯦꯅ ꯈꯜꯂꯨꯀꯣ꯫ ꯔꯥꯙꯤꯀꯥꯗꯣ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ꯫ ꯂꯩꯃꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯁꯤ ꯃꯃꯥꯕꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯥꯟꯅꯔꯛꯇꯨꯅ, ꯑꯁ ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯍꯩ, ꯁꯤꯅ ꯃꯇꯤꯛ ꯆꯞ ꯆꯥꯔꯕꯅꯤ꯫ ꯀꯔꯤ, ꯉꯔꯥꯡꯒꯤ ꯉꯥꯈꯥꯃꯣꯏꯒꯨꯝꯕꯅꯁꯨ ꯃꯋꯥ ꯄꯦꯠꯄ ꯌꯥꯕ꯭ꯔꯣ? ꯍꯥ? ꯑꯍꯟꯕ ꯑꯃ ꯊꯣꯟꯕꯤꯗꯅ ꯆꯠꯇꯣꯏꯁꯦ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ, ꯏꯁ ꯁꯦꯠꯅꯤꯡꯉꯤꯒ ꯁꯦꯠꯅꯤꯡꯗꯦꯒ꯫ ꯁꯦꯠꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯁꯦꯠꯂꯦ, ꯀꯩ ꯎꯄꯥꯏ ꯂꯩꯒꯦ? ꯐꯖꯈ꯭ꯔꯦ ꯐꯖꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯏꯃꯥ, ꯅꯪꯒ ꯅꯃꯧꯁꯤꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯈꯜꯂꯨꯕꯗꯅꯦ ꯑꯩ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯍꯣ, ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯎꯗꯅꯕꯅꯦ ꯅꯌꯨꯝꯗꯣ ꯄꯥꯟꯈ꯭ꯔꯣ, ꯋꯥꯏ ꯁꯪꯅ ꯂꯩꯔꯨꯔꯣ꯫ ꯅꯪꯅꯕꯨ ꯄꯣꯛꯄ ꯌꯥꯗꯧꯔꯦ, ꯃꯧꯅꯦꯅ ꯇꯧꯔꯤꯁꯦ ꯃꯉꯛꯀꯥꯁꯨ ꯍꯥꯏꯒꯠꯇꯅ ꯇꯧꯖ ꯁꯥꯔꯤꯌꯦ꯫ ꯑꯁ ꯌꯥꯔꯦꯁꯦ ꯏꯃꯥ, ꯀꯩꯅꯣꯝ ꯍꯥꯏꯅꯕꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯕꯒꯤ ꯊꯕꯛꯁꯤꯗꯤ ꯇꯣꯛꯑꯁꯤꯀꯣ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯍꯣ, ꯑꯩꯅ ꯄꯤꯔꯝꯂꯤꯕꯗꯣ ꯅꯍꯥꯟ ꯑꯩꯅ ꯅꯕꯣꯛꯈꯣꯏꯗ ꯆꯠꯄꯗꯅꯦ ꯂꯩꯔꯛꯇ ꯌꯣꯟꯕ ꯂꯥꯛꯄꯗ ꯌꯥꯝ ꯍꯣꯡꯅ ꯌꯣꯜꯂꯦꯅ ꯂꯩꯍꯧꯕꯗꯨꯅꯤ꯫ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ, ꯂꯥꯛꯑꯣꯁꯦ ꯑꯋꯥꯠ ꯑꯄꯥ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯉꯨꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯊꯤꯟꯕ ꯆꯠꯂꯝꯗꯥꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯤ꯫ ꯆꯠꯂꯝꯗꯥꯏꯗꯨꯗ ꯔꯥꯙꯤꯀꯥꯗꯣ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯉꯥꯟꯕ ꯃꯑꯣꯡ ꯌꯥꯝ ꯃꯥꯟꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯃꯅꯤ ꯕꯦꯒ ꯑꯗꯨ ꯂꯧꯊꯣꯛꯏ꯫ ꯔꯥꯙꯤꯀꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ꯫ ꯉꯥꯟꯕ ꯕꯦꯒ ꯑꯗꯨꯗꯒꯤ 500 ꯆꯞꯄꯤ ꯑꯃ ꯄꯤꯔꯛꯏ꯫ ꯁꯤ ꯂꯧꯁꯤꯜꯂꯨ, ꯁꯤꯅ ꯅꯪꯒꯤ ꯆꯥꯅꯤꯡꯕ ꯀꯩꯅꯣꯝ ꯆꯥꯔꯣ꯫ ꯏ 500 ꯈꯛꯇ? ꯉꯥꯟꯕ ꯄꯤꯁꯨꯝꯗꯣ ꯏꯟꯈꯠꯂꯗꯨꯅ, ꯑꯩ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯤ, ꯀꯌꯥꯝ ꯄꯤꯌꯣ ꯍꯥꯏꯅꯣ? ꯑꯩꯅ ꯄꯩꯁꯥ ꯊꯣꯛꯑꯀꯥꯟꯗ ꯆꯦꯟꯕ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯃꯌꯥꯝ ꯄꯤꯕꯤꯕ ꯌꯥꯕ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯂꯩꯇꯦ, ꯄꯤꯔꯤꯁꯤꯅ ꯌꯥꯅꯔꯁꯤꯀꯣ꯫ ꯌꯥꯔꯦ, ꯃꯄꯥꯟꯗ ꯃꯤ ꯉꯥꯏ ꯂꯩꯔꯝꯃꯅꯤ, ꯊꯣꯛꯑꯣ꯫ ꯔꯥꯙꯤꯀꯥꯗꯣ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯉꯥꯟꯕꯗ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯔꯥꯙꯤꯀꯥꯕꯨ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ꯫